Operation Sindurda Thawaina Ponthapi Kraba Athoba Deepak Jingkham Lekhidabagi Ahanba Kumon Numitna Lakpada Home Minister Govindas Kontho Jamna Ikai Khumnaba Utlakli Social Media da Thagalakpa Post Amada Home Minister Govindas Kontho Jamna Hai Athoba Deepak Jingkhamna Lekhidaba Chahi Ama Pharaklabasu Mahaki Mathona Maringjel Marebak Ningba Amade Masagi Mathoda Pukning Changba Yauna Singtha Ningai Oiba Magun Sing Aduna Ngasisu Indian Khudingmaki Thamoida Anoba Inot Ama Hapli Mahakna Kathokiba Aduna Armed Force Personnel Singna Leibak Asigi Tangdu Leitaba Ningtamba Amade Security Ngak Senaba Lauriba Thaudang Sing Adu Nahaunana Miyamda Ningsing Hale Numit Asina Lakpada Lekhijabagi Imung Manungi Damak Miyam Amade Lengakna Lepli Amade Kwaidagi Wangba Thakta Ikai Khumnaba Utli Athoba Asina Leibak Asigidamak Kathokiba Adu Kaidongnungda Kaungamdana Lehuragani Hainasu Home Minister Govindas Kontho Jamna Makhatana Phungdorakli